Lanjenbi, aigi suwari dige tawo. Liro tarage lanjenbi. Nangdi, narayba kharabani amaromda. Namanapa masak khanglidana. Uba phanglidana. Makoina nokonba phanglidana. Dubu aidi pokpadagi ima ipa masak khangdri, masak sungu udri. Aigi ima ipana aibu lawba lakpado ai yamna uninge. Aigi ima ipado ai yamna uninge. Malem sida layriba miyoi khudingmak mama mapa loina lay haibadai. Du kadai aigi ima ipadi. Aigi imana pokpada ngairiba macha aibu thamamba matamda jerol simasu thambirame. Taro aigi wari. Khangdeda, karigi nushibagi lambida ngana khongdajarubano. Tasingna ware, masini banima. Lapna leina boydi phaba. Maning mamanga leina de nunganbada nang hekta uningi. Aisune, nang tholopra yengbada awaba mani. Nang he udradi isaje heta ware. Nang uraga awaba pumba kawi. Ibani nongmagi masing thingamdana nungamen numita phawa. Una phangi. Lamlapa masin koinaba sidi kamai torongani toina su unaba phangamoy. As ngaurungani ko. As aidi ngamoy ko. Lamlapa nupi ko jaro. Is nangbu lamlapa nupiga amukoi ki haira. Is ko jaro hai sidi. Ai gidi laijare. Kana leiriba. Inakta phamiye hodisu. Ado ibani numidang toin unabase phatiba thabani ko. Thungna dau lerasibu. Ado nupa noigidi adu ngatani. Jelasi haragana ngamhekta haragani. Ais jelasi hairo. Nang bungam jaradro. Ibani se class 12 parikha thagi batangari. Eme phawba ngaina doba. Yam wari matam se ado nakna mari se yam toin thangum si ko. Amuk soyadi taliko iti. Ibani class 9 dagi nungsinarapane. Nang ri sungadi. Class 12 awada ahumla khatani. Ado parise thengi. Tamocha khoina thirani. Chalo. Adudi ai han changrage ko. Purnima, nang bukai lagi. Tacho ingon injang heye. Kahege tacho. Hai, parkha su loirabani na Imphal da matam khra handloom da fi sawa yawnaba baragi ka ama lawraga leinaba ibung singe. Hoi tacho. Fare dudi ibung ne haina khrage ko. Nong mani ni sida chatnaba tawro.
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯑꯋꯥꯡꯒꯤ ꯏꯅꯦ ꯆꯧꯕꯤ ꯍꯣꯏꯗ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤ ꯕꯔꯥꯗꯣ ꯍꯥꯡꯕ꯭ꯔꯥ ꯍꯪꯉꯨꯈꯤꯒꯦ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯍꯥꯏꯔꯣ ꯑꯩ ꯍꯌꯦꯡꯗꯒꯤ ꯏꯝꯐꯥꯜ ꯆꯠꯂꯅꯤꯌꯦ ꯍꯦꯟꯂꯨꯝꯗ ꯐꯤ ꯁꯥꯕ ꯌꯥꯎꯔꯅꯤꯌꯦ ꯑꯁ ꯌꯥꯝ ꯊꯨꯏꯗ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯝꯇ ꯎꯅꯁꯤ ꯎꯅꯁꯤ ꯑꯗꯣ ꯅꯪꯅ ꯂꯩꯗꯣꯏ ꯕꯔꯥꯗꯣ ꯅꯨꯄꯤ ꯉꯥꯛꯇꯔꯣ ꯃꯥꯅꯦ ꯄꯥꯈꯠꯀꯅꯣ ꯅꯨꯄꯥꯁꯨ ꯂꯩꯕ ꯑꯣꯏꯔꯗꯤ ꯄꯥꯈꯠꯂꯦꯕ ꯑꯗꯣ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯆꯠꯅꯕꯒꯤꯅꯦ ꯐꯤꯔꯣꯜ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯄꯨꯅꯕ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯎꯅꯁꯤ ꯁꯣꯏꯒꯅꯨꯀꯣ ꯊꯝꯃꯒꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯐꯣꯟ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯐꯣꯟ ꯑꯁ ꯑꯍꯤꯡꯁꯨ ꯐꯣꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯐꯣꯟ ꯍꯣ ꯇꯥꯖꯅꯤꯡꯗꯦ ꯀꯅꯥꯒꯤ ꯃꯆꯥ ꯋꯥꯔꯛꯇꯕꯤꯕꯨ ꯑꯣꯏꯔꯤꯒꯕ ꯃꯃꯥ ꯃꯄꯥꯒꯗꯨꯕꯨ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯣ ꯅꯠꯇꯦ ꯀꯣꯏꯊꯥ ꯊꯥꯗꯣꯛꯑꯒ ꯊꯝꯃꯝꯕ ꯖꯥꯠꯂꯣ ꯍꯥꯏꯕ ꯅꯨꯄꯥꯗꯗ ꯐꯣꯟ ꯇꯧꯔꯒ ꯂꯩꯕꯗꯨꯕꯣ ꯃꯣꯏꯗꯨꯅꯕꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯒ ꯀꯔꯤ ꯊꯕꯛꯅꯣꯕ ꯁꯨꯗꯣꯔꯤꯁꯤꯕꯣ ꯍꯥ ꯐꯣꯟꯗꯨꯗ ꯃꯦꯠꯂꯒ ꯂꯩꯗꯣꯔꯤꯕ ꯃꯗꯨꯗ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯊꯕꯛ ꯍꯩꯇꯦ ꯍꯥꯏꯔꯨꯔꯒꯅ ꯃꯅꯤꯡꯕꯣꯛ ꯐꯠꯇꯦ ꯍꯦꯛꯇ ꯍꯥꯏꯗꯣꯔꯤꯕꯅꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯉꯥꯡꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤꯍꯦ ꯉꯥꯡꯗꯗꯤ ꯀꯩꯅꯣ ꯅꯪ ꯀꯣꯂꯦꯖ ꯇꯝꯃꯕꯅꯦ ꯀꯣꯂꯦꯖ ꯍꯥꯏꯔꯣ ꯏꯆꯠ ꯆꯠꯄ ꯅꯠꯇꯦ ꯅꯣꯡ ꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯨ ꯐꯣꯟꯗ ꯇꯧꯔꯒ ꯂꯩꯔꯤꯗꯨꯕꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯊꯕꯛ ꯁꯨꯔꯨꯁꯨ ꯆꯠꯂꯨ ꯍꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯣ ꯑꯩꯈꯣꯏꯒꯤꯅꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤꯅꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯣ ꯅꯃꯥꯟꯅꯕꯅꯦ ꯆꯦꯛ ꯁꯨꯕ ꯆꯠꯂꯤꯕ ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤꯅꯅꯦ ꯅꯈꯣꯏ ꯃꯔꯤꯈꯛ ꯂꯩꯕꯗ ꯁꯨꯅꯤꯡꯗꯕ ꯉꯥꯛꯇ ꯑꯁ ꯆꯦꯛ ꯁꯨꯕ ꯉꯝꯖꯔꯣꯏꯀꯣ ꯏꯃꯥ ꯅꯨꯄꯤꯗꯤ ꯀꯣꯏꯅꯤ ꯈꯪꯉꯦ ꯀꯔꯤꯅꯅꯣꯕ ꯊꯥꯛꯇꯣꯏꯗꯣ ꯅꯌꯥꯝꯕ ꯑꯅꯤꯒꯤꯁꯨ ꯂꯨꯍꯣꯡꯕꯗꯒꯤ ꯁꯦꯜ ꯄꯨꯊꯔꯦꯗꯅ ꯂꯨꯍꯣꯡꯕꯩ ꯄꯨꯊꯕꯅꯦ ꯊꯕꯛ ꯐꯪꯉꯤ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅꯤꯅ ꯅꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯊꯥꯛꯇꯨꯅ ꯂꯩꯔꯦ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯅꯪꯒ ꯅꯪꯅ ꯁꯨꯝꯅ ꯐꯝꯃꯤꯟꯅꯕꯁꯦ ꯍꯛꯆꯥꯡꯗ ꯀꯩꯅꯣꯝ ꯐꯥꯎꯏ ꯅꯪꯗꯤ ꯀꯩꯝꯇ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯪꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯂꯩꯇꯥꯍꯟꯗꯦ ꯅꯪ ꯍꯌꯦꯡꯗꯒꯤꯗꯤ ꯏꯝꯐꯥꯜꯗ ꯆꯠꯈ꯭ꯔꯅꯤꯀꯣ ꯎꯅꯕꯁꯨ ꯐꯪꯉꯔꯣꯏ ꯑꯩ ꯑꯗꯨꯝ ꯊꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤꯌꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯣꯟ ꯄꯥꯏꯅꯔꯤꯁꯤꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯐꯥꯎꯅꯗꯣꯏꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎꯀꯣ ꯀꯩꯅꯣ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯥꯛꯄꯅꯦ ꯃꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯊꯜꯗ ꯐꯥꯎꯖꯔꯛꯄ ꯏꯊꯤꯜꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯝꯃꯨ ꯑꯁ ꯑꯗꯨ ꯌꯥꯔꯣꯏꯗ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯊꯝꯅꯈ꯭ꯔꯗꯨꯗꯤ ꯅꯪꯉꯣꯟꯗꯗꯤ ꯀꯩꯝꯇ ꯐꯥꯎꯗ ꯃꯥꯜꯂꯦ ꯐꯥꯎꯔꯝꯃꯣꯏ ꯑꯩ ꯅꯨꯡꯁꯤꯗꯕꯅꯤꯅ ꯃꯗꯨ ꯐꯠꯇꯤꯌꯦ ꯑꯗꯨꯒꯤꯅꯤ ꯅꯪꯅꯁꯨ ꯑꯩꯅꯁꯨ ꯂꯩꯊꯣꯛꯅꯕ ꯌꯥꯗꯅꯕ ꯅꯨꯡꯁꯤ ꯈꯨꯗꯝ ꯊꯝꯅꯁꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯑꯃ ꯂꯥꯛꯑꯗꯤ ꯑꯩꯕꯨ ꯍꯨꯟꯇꯣꯛꯑꯝꯒꯦ ꯁꯤꯅꯤꯅꯦ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯈꯜꯂꯤ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯌꯦꯡꯉꯔꯣꯏ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯐꯔꯦ ꯆꯠꯂꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ ꯇꯥꯃꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯐꯔꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯑꯗꯨꯒꯅꯦ ꯑꯩꯕꯨꯗꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨꯀꯣ ꯃꯁꯤꯗꯤ ꯅꯨꯡꯁꯤꯕꯗ ꯃꯊꯟꯇ ꯐꯥꯎꯖꯔꯛꯄ ꯏꯊꯤꯜꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ
ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ. ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ. ꯅꯍꯥꯟꯒꯤ ꯍꯣꯇꯦꯜꯗꯨꯗ ꯎꯅꯁꯦ. ꯑꯁ ꯇꯣꯏꯃꯜꯂꯦ, ꯂꯥꯛꯀꯅꯣ. ꯑꯁ ꯑꯩ ꯍꯤꯟꯗꯤꯀꯣ. ꯊꯝꯃꯒꯦ. ꯄꯨꯡ 2ꯗ ꯊꯦꯡꯅꯔꯁꯤ. ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯅꯝ ꯀꯟꯈ꯭ꯔꯦ. ꯃꯥꯅ ꯍꯥꯏꯕꯗ ꯍꯦꯛ ꯌꯥꯍꯧꯗꯕꯗ ꯁꯥꯎꯕꯒ ꯉꯥꯡꯕꯒ. ꯑꯁ ꯑꯩ ꯇꯜꯂꯤꯗ. ꯍꯜꯂꯣ, ꯀꯩꯗꯧꯔꯤꯒꯦ? ꯑꯩ ꯐꯤ ꯁꯥꯔꯤꯌꯦ. ꯀꯣꯟꯅ ꯇꯧꯔꯛꯀꯦ. ꯊꯝꯃꯒꯦꯀꯣ. ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ. ꯑꯩꯒꯤꯁꯤꯕꯨ ꯊꯥ ꯂꯦꯞꯄꯕ ꯍꯥꯏꯗꯣꯏꯔꯣ? ꯊꯥꯒꯤ ꯈꯣꯡꯀꯥꯞꯁꯨ ꯂꯥꯛꯇꯦ. ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯐꯥꯎꯗꯦ. ꯑꯁ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ. ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯒꯦ. ꯍꯜꯂꯣ. ꯇꯥꯏ, ꯍꯥꯏꯔꯛꯑꯣ. ꯑꯩ ꯊꯥꯒꯤ ꯈꯣꯡꯀꯥꯞꯁꯨ ꯂꯥꯛꯇꯦ. ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗꯦ. ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯇꯧꯏ. ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯦ. ꯀꯩꯅꯣ ꯆꯤꯡꯅꯔꯤꯕꯣ? ꯑꯩ ꯊꯥ ꯂꯦꯞꯄ ꯃꯥꯜꯂꯦ. ꯑꯁ ꯑꯩ ꯍꯩꯅꯗꯦꯀꯣ. ꯍꯩꯅꯗꯦ ꯍꯥꯏꯕ ꯀꯩꯅꯣ? ꯕꯦꯂꯣꯁꯦꯠ ꯑꯝꯇ ꯂꯩꯔꯣ ꯌꯦꯡꯒꯦ. ꯑꯁ ꯅꯪ ꯊꯣꯛꯄ ꯂꯩꯔꯣ. ꯄꯥꯈꯪ ꯑꯩꯅꯕꯨ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯂꯩꯁꯥꯕꯤ ꯑꯩꯅꯗꯤ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯅ ꯂꯩꯕꯗ ꯂꯣꯏ ꯈꯪꯅꯦꯕ. ꯑꯗꯨꯗꯗꯤ ꯀꯅꯥꯝꯇ ꯈꯪꯉꯣꯏ. ꯐꯤ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯑꯒ ꯀꯣꯛ ꯂꯩꯌꯨ. ꯃꯧ ꯃꯔꯥꯏ ꯃꯥꯟꯖꯅꯤ. ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ? ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏꯁꯦ ꯍꯥꯏꯗ꯭ꯔꯣ? ꯅꯨꯄꯥꯅ ꯑꯩꯈꯣꯏꯗꯗꯤ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯀꯩꯁꯨ ꯂꯩꯔꯣꯏꯌꯦ. ꯅꯨꯄꯤ ꯑꯩꯈꯣꯏꯗꯗꯤ ꯃꯤꯔꯣꯜꯂꯛꯑꯦ. ꯑꯍꯣꯡꯕ ꯀꯌꯥꯝ ꯂꯩꯑꯦ. ꯑꯁ ꯌꯥꯝ ꯇꯥꯏꯅꯤꯡꯗꯦꯀꯣ. ꯆꯦꯜꯂꯁꯤ ꯏꯕꯥꯅꯤ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯁ ꯀꯗꯥꯏ ꯆꯦꯟꯕꯅꯣ? ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯤꯉꯩꯁꯤꯗ. ꯗꯥꯆꯧꯒ ꯗꯥꯝꯆꯥꯒ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯄꯨꯊꯕꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯌꯥꯝꯅ ꯂꯥꯟ ꯇꯥꯔꯤꯉꯩꯁꯤꯗ ꯅꯪ ꯑꯃꯨꯛ ꯆꯦꯟꯕ ꯑꯩ. ꯐꯔꯦꯁꯦ, ꯇꯦꯁꯇꯨ ꯇꯧꯊꯣꯛꯑꯣ. ꯏꯃꯥ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯑꯦ. ꯐꯣꯟꯗ ꯋꯥꯔꯤ ꯁꯥ ꯂꯩꯌꯦꯅ. ꯊꯝꯃꯒꯦ. ꯀꯥꯟꯅꯗꯦ. ꯑꯩ ꯐꯥꯔꯃꯥꯁꯤ ꯆꯠꯂꯨꯒꯦ. ꯕꯦꯂꯣꯁꯦꯠ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ.
Yengaba natra wachapa thakibado kansi boy kamai tokseba guli macha se ai hangnarke ai ngamoi ai chela se nanglo as lam helakano matam jadri punima yumda ta chawbena khangadi ai kari oidena chimla wai sangani ai guli maming do whatsapp ta tharake nangna thokpa dum leiraga sa aduga ibani matam khara paw phona rosi ai tension yam leireba madu yari ai goli charoi ai jela thane ai nai sini ai heng dagi chingda thabak suba chalani haibe yam indaba tawnu ko punima ai guli maming du phawdi whatsapp ta thara amage aduga phone je matam khara paw phona rosi Sivaya! Purnima, kaidawrage nangbo? Handang marakse nang nasa yam nuwaitaba maliko. Kaidawrage haiba. Se, shuti thabai matam su oire. Se, fishe lo shalo. Aishu lo shalo gige ko. Purnima tarabo thong hango. Tare tare. Jango tombi. Hauji pa hogalam jine taruse. Purnima, nangbu handak tha amani se kaidawrage mi. Kainoma itaw tawiko. Nasa sungamde da hai. Nayumda pau pige su yade. Doctor chasi hidaguli chase su yade. Helum dasu chatte. Ojana sungange e. Ai kokse yamna nungaite adugine. Tumsilaga ta leininge. Taso khoidasu matha sanena pau pidrabane. Ado hayeng dine. Orphan home amada chalose. Aigi poknu mine. Hayeng se. Adugi mama mapa kanasu laijadraba. Angang singduda. Aina ngamjaba khudol khara tamluge tawbani. Chaluse aisu uninge makhoi mayamdo. General home orphan home kaya manipur le habase aisu khangi. Adubu nomata di chalude. Chaluse aphaba wakhalone nangido. Ado nambu chapangam godra. Nasagi phibam duga. Ngamnida. Adudi phare ai helumda chatoini. Thabak su khara loshalugi ki ka. Hoi loshilura. Adudi ai chale ka. Maga pau honadrise tha hom di sureko. Ai ma bu ngai kini. Ma na phone darok pa ngai kini. Ai khaki dai tanate masi.
Leishabi aina kadaida kanada karamna angang sila tok chatoino mana laktraga tha sumyan silagadi magi mem chakane ai khaki irana te masi kaya da patribano nupa hai basase asuk sawo polom sibu itaka tangalamaga tanaraga loin thokbu pone ai gi phibam kadi oyamgani habse khajik ta phaw khan mangamde mana ai lobang am debrenge angang se magi machana te habse ma hai bangam brenge Isa sa lao sango. Hoy, madam. Madam, angang singgi habado. Kaday. Pamo. Ay angang sing koktorake. Angang sa lao tholo. Noi cheche hoy la e. Yengoy, nakoy gi mang da family ba ani se. Noi cheche se magi mapong na mini. Adugi moina ne. Nakoy da ngamjaba khudol khara tamge na la ini. Bema nahaki ming lepham amasung nangna phongdong ba khara phongdo. Ahan ba magtada. Home asibu ngakpi sembiribi madam bu ikokno na khoromjari. Home sida leriba nushijaraba inaw sing amadi ichal singbu aigi thamoina chetna nungsijai aigi ming tombi sapam ai chuchampurdagini uripokta helum tawdona baragi ka amada leibani aina helum dagi phangakpa paisa khara asina ngasigi khudol asibu aina tamjabani aina angang oringaida children home gi film ama yengki adudagi aina children home da leiba angang singi damak karigumba khudol ama tawge haina khanki ngasidi aigi ningba thungle chahi khudingi aina hingliba makhai khudol ase tamba ngamba ojage hawjiki matamasida fashion arang arak ta hidanai birthday tauba chak tauba cake achauba kakpa adumna paisa hundopagi mahutta orphan singda khudol tamhaningi masi matang aina mayamda haijaningi nakhoi busu matabumna makta ishona thaujandibo oishanu aina wafang khara asi thamjari Home gi maikaidagi su wafam khara thamjage. Hojikti ekhoi gi lamdam sigi miyam singse wakhal di tanarabani. Children home ahal singi home da mapok numita natraga mama mapa laikhidaba numita makhoi bu ningsingba oina asa thaknaba mayam ama tawri. Lamdam sida nupi ga mari leinaba crime mayam ama suthoi. Nganna yum panba sel thokna yum panba naha oriba nupa singna nisada laicukhiba aduga khainaba kaya amasu thoi nisana maram oiraga nupa kaya amasu siri maram aduna pigliba angang ching kaya ama mama apa laitaba masa ohele mama pana khainaraga mama su mayum pankhiba mapa su nupi ama thikhiba adugumba angang kaya amasu ne home sida leiri amaromdana lamdam sida nupi goiba crime kaya ama thoi magi nupana magi nupi bu hatpa aduga magi nupana jail da laikhiba adugumba angang kaya amasu home sida leiri mama siraga mapana nupi ama thiraga leithokpikhiduna kaya amasu ngasi home sida leiri amaromdana lamdam sigi leisabi pakhang singna nungsinharingaida chatloidaba lichat kaya chatkhiba adugumba masa kaya amasu yauri adugumba angang singdo samaj sigi minok maisa marakta lambi sorokta singya tamyada narak mongsongda amadi
labuk lamhangda hundokpiri. Sumnada hundokpibada natana hatokpiraga hundokpiri. Turelda thadabiri. Masigumbase tauhanjaningde. Karisu maral leijadraba apikpa angangda adumna tawibagi mahutta Manipurda lairiba children home khudimakta gate changbamda nauksum amamam thamjari. Nauksumduda hapiramu aikhoina yokjage. Makhoigidamaktani sarkarna children home kaya ama thamlibase. Hatokpigano minungsi leidana. Labuk lamahangda ture leiraida hundokpigano. Children home gi gate ta lairiba nauksumduda nungsina thamaga nungaina tumhanbiramu. Maduna mahai oigani. Asumna children home singi gate asumna nauksum thami haibase aikhoigi miyamna ikhang khangnade. Children home sing kadai de lei haibase khangdaba mi kaya amasu lei. Imphal area da Tera da Duilaland da Thamaibanda children home sing lei. Masisu miyamna khangbiyu. Oh, phare phare. ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ ꯄꯨꯔꯅꯤꯃꯥ ꯂꯥꯛꯑꯣꯗꯅ ꯆꯠꯂꯁꯦ Nangna ibu asuki matik warorongmani ko. Case nungsu amata tarukte. Nakhoi halaman singnasu karimta harakte. Angang duna kamdokhraba. Angang poklaba matungda makha taba thabak tawragena leibra. Natraga aibu tholokpa ngaibra. Aina nangbu nungsirabasu. Nanakta lepa ngambagi pangal leite. Nangi pawhangadabsu ai kire. Hangpamsu leite. Nangi kungul libasu ai ngamte. Ai adum mafam sida mirot hoikrage. Ai ching sida dum leirage. Nangsu nangna thokpa. Aisu aina thokpa. Lambi si tongan arsanuda. Manipurda lairiba children home khudimakta gate changbamda nauksum amamam thamjari. Nauksumduda hapiramu aikhoina yokjage. Makhoigidamaktani sarkarna children home kaya ama thamlibase. Hello? Ibema, karino nangbu yumda laosu yade. Akoina lakisu mayade. Khara le lake. Yam chilli somdasu lohumu matam oirakpagi. Akoigisu laweba matamnina chinmudi chilline. Fare adudi henjangdo bus ta tharage ko. Ado anaik ti yaude ko. Yaude ta chau. Migi imungdura leiraga lamen tuen ba thawak tawuno ko. Maram chadana mafan thokono. Numita tringedane yumda hanjalo. Aduga ne yumbuna saunaba thawak amta tawuno ko. Tawdi ta chau. Fare fare. Adudi tasok thamage ko. Hoi ta chau. Nangse kayada phatkidrabano. Thama pan sura pawa. Kaimta haikta ngame. Aina su wana ngaijabase. Pungnungni yauriba ngangse kari oiramgani. Doctor su sate. Hidak buli su sate. Nangna laglabadi natungi lage aina ai ngaiban. Thase asam yam silage. Ai hindi makoida saloge. Aduna parani.
ꯃꯧꯅꯦ ꯇꯧꯔꯤꯁꯤꯡꯁꯤꯅꯅꯦ ꯁꯨꯅꯤꯡꯗꯕꯤ ꯉꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯕꯨ ꯋꯥꯏꯁꯤꯕꯨ ꯁꯤꯠꯅꯤ ꯍꯥꯏꯕ ꯈꯪꯗꯦꯕ ꯂꯥꯏꯗꯨꯛ ꯊꯝꯃꯩ ꯊꯥꯅꯤꯁꯨ ꯈꯪꯗꯦ ꯊꯕꯛꯁꯨ ꯆꯠꯂꯨꯕ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯁꯤꯕꯣ ꯐꯣꯜ ꯑꯃꯃꯝꯒ ꯀꯥꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯍꯦꯛ ꯂꯩ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯈꯥꯔꯦ ꯀꯅꯥꯅꯣ ꯑꯁꯤꯅ ꯍꯦ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯍꯦ ꯍꯦ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯏꯃꯥ ꯑꯩ ꯈꯝꯕ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯧ ꯃꯤꯔꯣꯟꯕꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯅꯪ ꯂꯩꯁꯥꯕꯤ ꯃꯥꯟꯗꯦ ꯅꯪꯒꯤꯁꯤꯕꯨ ꯅꯕꯨꯛꯁꯦ ꯃꯤꯔꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯔꯣꯜꯂꯕꯅꯤ ꯑꯗꯨꯒ ꯏꯆꯥ ꯄꯥꯈꯪꯗꯤ ꯀꯩꯗꯧꯕꯩ ꯍꯪꯉꯤꯕ ꯃꯥꯅꯅꯦ ꯏꯃꯥ ꯑꯣꯏꯍꯜꯂꯤꯕ ꯐꯤꯕꯝꯁꯦ ꯃꯥ ꯀꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯍꯪꯁꯦ ꯀꯔꯤꯒꯤ ꯏꯆꯥ ꯀꯧꯊꯣꯛꯄ ꯂꯩꯇꯦ ꯂꯩꯇꯦ ꯀꯨꯏꯔꯦ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ 이싸니 까이나 누가 세해? 사코 살로 얌 투나 사코 살로 얌 투나 이마 아이 할라로이 아이 타마반 수라반 말락 만나다나 본주 잣키다바다기 ngài bằng ngâm tập bật gi không có thong ngày ta lạ bận iskari hay ba mau bukan biang nang bu isa da lai ni kai na lai ne ba nang bu isa da lai ni kai na lai ne ba da sato yang ni de salai salo le kai wa lang no dingai da ikai ji hay ba le kai mamang da nang sam do pai da ga ne lak ta ni dingai da ne yam thuna salo yam thuna sakro haris mini ai chalo ima ai leranina laabani ma kaubiyo kari hai ba yam thuna sakro salo ima na puning bobu ima gumini adubu ai ti chalaro hai mau ani tholo kai do ri na khoi bo masi mangak samje pai ra lak ta ni lu la hoi ma tare kai do re hai ba noi ma se Sige nupi Leishabi Pakhang bise mase nanang nupa Pakhang duda lai ni lai ni mase mase masa sagan je pai ra ne lak ta sing thoko he dong am bi lao chasi lao ni nang bu lao ne yam dar ga lai ne nimidang si da bu Leishabi ma bu kana gi masa ma sunu su mathong marong khang dana miro laga isa nupa Pakhang si da lai ni da lak sali ne koi re tha ma pan phare sing da sakhiba Kamaina isa nupa gi masa oi doino lao di lao da na sak bi ning de mon jang kan chelo ije iba masa si ga tong sai ji yang ne ije tum tang biyo yam chelo ije sai da koi lao re lu ko yam thasa khro ko sakro chalo yening de kana masa ma suno su mathong marang khang da ba ai imung sida leiba khang nuar wa jaw lan jaw thokani yom lom na su khang lakani imung sida su mau sing su ai bu leisa na miro le haina tong pau usit loi lekai na su usit loi imung manung su ikai phiruk na gani ai chalagi kana amta karim thar ai tanda thengnajarure lal Halo Ima. nupa masa ima wa hege taw Ima kaidorage? nupi ma bu kang dim la mi ne hojik ta ne na te ma khoi ni na tang ki bada mangai ri kari no ba nang na tawri se ha maming du na puni ma ko wi hai ne hi nupa masa nang ne suktok thola kanu wa se yam na saw thora ka dori makhoi mayung gi mi miyam la ga ne lan torok pa su khang pote Kes tawrak pra su khang pote ado akhoi na thokwa dum taw khar ge ba ko nang ne phone ga pai ba ya de ko tha su mapan suri hai ne natte sumbra ba ha angang du bu nang gi ni hai si sumbra ha ba Ima, ai di khang de da. Chumna khang na batani.
ꯃꯉꯣꯟꯗ ꯑꯩ ꯑꯀꯥꯏꯕ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯑꯩꯅ ꯆꯤꯡꯗ ꯂꯩꯔꯛꯏꯁꯤ ꯊꯥ 4ꯃꯨꯛ ꯁꯨꯔꯛꯑꯁꯤꯗꯤ ꯏꯁ ꯀꯌꯥꯗꯣ ꯃꯃꯥꯏ ꯀꯪꯊꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯊꯝꯖꯜꯂꯒ ꯑꯃꯒꯁꯨ ꯃꯔꯤ ꯊꯝꯅꯔꯦ ꯑꯗꯨꯒ 마기 masa miroolaga nangoda mu tashelinine khangni ma isana bulandradine ima chap chana thengnage hoi mana karigumba nangi asengba masa oitadi khudakta lapo kaidoge ba tha mapan surakanda ma sida kaidogi laino ba mabu tha lefaliba nupa dubu hundu omaga apangba isa sida yarani leiragi matagum laine ba mana ne makha jadi phai aduga ne mane heng makha taraba ima kaidogi yong phare ibungo thamo kayim khalunu ko isa sidi nangi thabak subam thokwa adumsu sigumba mathong morong khangdaba singchigane amuhana samnaganu ko imana thokwa tawkhrage aikhoi tanaragane adum phanana ba tawkhrage ho ima phone thamage hoi ma ima phone thame ko 마둠 안강도 망한드러버고 아이네 칸들이 아이 라트나 안강도 망한 크르니 아두가 자히묵 레라가 마기 만한테 쩌라가 마부 튕게 पैसा खरा तांसिलगा माबु चेलगे खनबने थालेपगा करमने चेनगनी इमा होई तैम होइना मयामनसु माबु तुंगफाउ सिपिरो मिरोलदी लुहोंबसु यारो इबानीगी सोइख्रबो खोंथांदुना ओहेनखिबा इबानीगी सोइख्रबो खोंथांदुना ओहेनखिबा नाउ नाकोनबा यारोइदबा इचादो 망은खिबना फरबरा खनबने नंगनादी आइबु याम फत्तना खलमगनिको आइना नंबु युमदा पुसिलगा चांगबा ngambagi pangalsu leite आइसु मिनंबो ओइदबा ngangi isaगी इरालोले इतैम होय इमा होय ngang kadaba mayamdugi khanbada ai nangbu nungsidabadi nate matamse khalitang safathabagini hoji aina nupi chenbada ahan singna aisi am wakhal tadi hakini imungda paisa yamna puthaba isau langnaba matha saba aisi pakhangina angangdo kadaida kamaina lukthokani khangde pangal thokpa ngamde aduna nangna gulido charaga angangdu mahan khinaba khanbane ibani sum wari sanare leredi soidana khanar anene tawbani nangsu chela sida hai aduna matam khara paw phongna dabana phare khanbane as purnima nang to shibu kaino hana khara ngalingaida haiba kaidogeba akhoi ma hoi kai hoi khara tana hoba yaidana thasu mapan sujala aba ai suma lakanina sungai bane aduda matam sum haujan khibane fazaba wadi natabanina haidokpasu ikaire hojikti angangsu pokpa dabane madunatana mambaiso amata leite kadaida karamna poktoino ayum khanglakan haibagi wakal se am ware nangna mateng khara pangbiyo tombi ai nagi mateng punsi gi kawroi phare akhoi chuchampurda maitai suyamna tadedana chingmi naktane aduda lairido akhoi imaga khangnaba chingmi nurse amasu lai mana dum angang po e aduda poase tha siam slakpagi isa siam lume tombi sida lainingre ai yumbu khanglakanina ai mata am sari ai phamungda ta leirabane aikhoi da chalase ai imada wari phaja na sarage adugane wafam amana purnima poklaba matungdana angang sa kamaina tawba kona harage tombi aina khanjaba wakhan mayam lai phare adudi ai imadu call tawrugi ke ko hoi tombi
Purnima, nangbu irenjana potharaga laiba kaidoge. Nasado sonbada loiremi. Ai kisu pothaningdeda. Pothabase yam talle. Hoi, parese. Adudi ai makhada thaba inkhang loisalugige ko. Nang sida irenjana potharaga lairamuko. Kari thuyen tawje saina. Bem nangbu chaga mata thaktrabo. Thaktre ima. Thaknindadana. Nangse chagan thakande he chadradi siroidro. Isa nupi pokpase matha yamna sai matamsida. Nupi ni do awaba ta hawdoise. Leishabina khoise yamna jection gadabani. Matamse matam mama oina tawre. Lamsa sajase yamna jection nadre. Kari su khana raktre. Akhoi na leisarak matam gane yamna khenare. Pakhang su madu mangaire. Matam dugi pakhang gane haujika yamna manadre. Matam du akhoi na ki na lu na salakpa. Koirakpa haujikti. Haujikti madu natre. Unaba phau. Phaminaba nakna wari saba. Mai onsinaduna yengnaba phau ngamde. Masak phau sungyeng he yengba ngamakte. Tha ani ahunggi manungda amukkadi unai. Ai bache oina pinaye. Haujikti nongamadagi numita phau phonda loi soire. Nupasu nupisu chap manare. Nupana phatabada nupisu wakhan tadre. Yausale leisabi kya mirole angang lauthoe. Leisana masak khangdaba angang kya hundokle. Hingna ju hundoe. Hatoga ju hundoklamnaga. Phata haudi marakta bora che khawda haptunu hundoame. Adubu pa puroidra haiba. Leisaringe gi lamcha sidine. Yamna taru tasengba. Maktaba asengwa lamchat oigadabane. Ima, ai yam lankre. Ai khanta haudre. Ai mabu thajare ima. Mana sumna tarakane habadi ai khak khalude. Ibema mingonda khak thajaba thamodabane. Pa kudimak loina manade. Aphaba lei, phattaba lei. Asigumba chalhaidabali chatse leisaringada chatlabadi awaba tarakani haibase nupina khoina khangadabane. Nupa singna leithokhragana kamdoba. Mase munna khangdokadabane. Phare. Imana khara ngangkhibasidane nang sauganu ko. Saude ima. Nachabu phanaba ngangbibani imana. Nang chauthoasu yagande. Phatanungda thodi kamai tawni. Nayumgi misu khangande. Aidi yam pakhatle. Nayumda khanganingbani aidi tasena makidi. Phatanungda thodi nayumgi mine kari haine khoida. Nangi mateng pangbru haibabu akhoi. Awaphamna tani ko. Yamna luba thabakni ko mase. Ima isoran thogsan bibo arsanu. Nacha mangni khanbiyu. Ima khoida awamna tahanjaroi. Oh phare nang potharo. Nurse to aina hairamabani. Ngasi mari mangani leragadi angangdo poni haibani. Ima thabak khara loisilgi ko. Hoi ima. Hey bema, khangu. Khangu chaina do khangu. Leishabi noina wakhan tadadi kaitho ese. Leishabi kayadi yame aina angang po ise. Aina budi yade angang lauthokpase. Adubu phibamna yadadana
Leishabi masing thingamdre angang lauthoi maudagi Leishabi na khoina hele guli charaga manghanbana kaya ama guli chasallaga sengdadana ne amuk sengdoknaba lakana maron ama Leishabi na khoi wakhan tamante ko nupadi nupane kaimta ahongba leiroi moidi makhoi ne ngauthoke nungai thoke ngaktane hudan bane makhoi di aduna cheksingadaba se aikhoi ne ꯑꯩꯈꯣꯏꯅ ꯅꯦ ꯋꯥꯈꯟ ꯇꯥꯖꯒꯗꯕ ꯅꯨꯄꯥꯗꯤꯅꯦ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯗꯦ ꯁꯥꯅꯦ ꯃꯈꯣꯏꯁꯨ ꯄꯥꯄꯨꯅꯤꯌꯦ ꯂꯦꯝꯅ ꯃꯥꯡꯉꯣꯏꯌꯦ ꯃꯤꯒꯤ ꯋꯥꯌꯦꯟ ꯗꯟꯗꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤ ꯋꯥꯌꯦꯟ ꯗꯟꯗꯤ ꯑꯗꯨꯝ ꯐꯪꯅꯤ ꯅꯨꯡꯁꯤꯅꯔꯦ ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯒ ꯂꯝꯕꯤꯁꯤꯗ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯂꯩꯊꯣꯛꯏ ꯂꯩꯊꯣꯛꯀꯅꯣ ꯂꯦꯞꯄꯣ ꯊꯨꯡꯅꯧ ꯑꯗꯨ ꯑꯣꯏꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯁꯨ ꯂꯩꯇꯦ leithokpikiduna problem kaya ama thoe lai hakthengnana nungsinabada adum naksinabase yawlaklabane adubu nupaduna leithokte launai lawbu launaradi kaisu natte leithoknabadagi ne problem oiribase Sister, mase masa yamna nungaitre. Kona ngangbiro. Bema, si hanam te yengi si bema. As nungsibaga phawdre ibema sauningge aduna ne fare fare ngangaro nungaite ne nungsine chaina si nupa moina di khangoidana makhoi di miron deba macha pokpagi awaba se makhoi di khang deba jojo tombi nang mapana leirudo nga ha Pare pare se isagi awaba loina ko obani potharo ko se nang nacha nupi ma phangjare ko
Imagi bema. Ima bo warunuko. Ima na nangmo. Itane ay na kon bagi mapam leitre. Ima ay pangal leitre. Miyagi minong isa kibana. Matam karadi nang home sida layuko. Ima na nangbu soidana lawala kani. Ima lanaba thengnajarure. Aduga punsi magi ichagi da magingani. Ichagi da mag kathoklabani imagi punsi se. Leisa na. Mama mikdal panglabini. Nama aina akibam da leide. Imasu leisa na. Mama wi mikdal pangle. Karisu khangsajiba. Nararam da leitriba. Taibang mang pangnarapda ngairibi. Nuksirabi. Ichanapi nangsu. Leishabigi Macha haiba mingtholdo pangle. Nang matam karadi home sida leiramuko. Ima ithaudan tam pangthoki. Mapali tam machadi oheningge nangbu. Sumatagi longdana poe haba kaktani. Lapchanai debigi macha. Mapa masing yama macha natte. Napa yung maliraki. Aduga napa pudana nang walaki. Karigumba napa na madu yadrabadi. Matwai laronge. Aduga ima soidana lake. Nang bulawba. Aduga landina ima su khudong thikrabadi. Nang ni ima waroganu ko. Oyoradi ni ichadi. Mama apa masa khangda macha. Mama apa nakonda macha. Imana numi karanidang. Ichabo nakonduna. Ilam leba kumlaanguna. Nabuktan moyo ko. Imamu waro ko. Matam karadi homsile mo ko. Imana nang butamambagi. Wari se naknaba. Aiba chiro se thamambagi ko. Aduga imana mapuragi. Ayeng nang bulaw walakpada masak naknaba namane aina. Ima waro gano ko. Hema, angang ka pini. Kay do isa no. Kaya no yung sira. Sumno male, Asik yung sida slow. male. Hema, medamo ito pa opise. Didi. Medam da pa piro se. Lao. Piro ra se. Sibu hundo iba mga pa sindubo niya pap ka punimi. Adune Se, yam may piron sa nushiraba. amta sindok sise. Mapang guloy tok sa lamali. Aikoina phajana yopira lore natra. Ima mayung loi hanjale. Masak se kaya da nushi na yung ne. Asung sirba angang si yung ne mo na as. Oh to lore.
Kayada nungsigrabno yengune angangsé. Aikoina fajana yoga loire. Sibu hundokni hundoiba mama padune nga ise. Mane minungsi. Adune haise. To. Noina pamba hairoye. Oh to. Hairoye pamba. Oh to. Haima. Ngangdo ay mo pamagise. Irulu thopiro. Amta iruza topiro sise. Masine, hegi wari. Punsi simagi masak udribi imaduna iramba warolne. Hegi imado ina ngairi bane. Mahagam daukrage. Minungsi khangdraba ipadugi khongo libada mahaksu thawai thakraba. Ai khangningbana ngahurabine. Ima ipa masa khangdrabi. Leishabi pakhangni machane aise. Lanjenbi tose ai taba ngamdre. Sungangawina ning pakaina wari mama pudre hile bane koise mama papa apa bagi agi masa singna chen songna saning masa sa chening masa che mama papa ki masai gona sida hile bane dugai koina hom sida mama papa laila papa sa ma hoina hile ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯂꯤ ꯑꯩꯁꯦ ꯄꯣꯛꯄꯗꯒꯤ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯎꯗ꯭ꯔꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥꯅꯤ ꯃꯆꯥ